ngasi phong tuan tuan ba manipuri si phong sing digi maruebi pausing myamna thamjegi hanbada July 19 pangtholagada presidential election Modi lengakna democracy bu manghangadaba digi kannaba opposition na common candidate putholagani Kulkarni masang bu wafung khara candidate taraga mathoina mirepse pisinakre Sharad Pawar common candidate oyu yadabadagi Farooq Abdullah natragana Gopal Krishna Gandhi gi maming panari mathangi opposition leaders singi mifam June 10 amasum 18da Mumbai da pangtholagani Congress yoholi haiduna SAD amadi LLP saruk yakidre July 15 English singi taraga taretagi leba sigi taraga mari suba president oirakliba Ramnath Kovind gi sahi manga gi matam loisilakpaga iroinana maki tam loidringagi mamangda anoba taraga manga suba president ama khananabagi damak ngarang notification thokiba numit maktada leba sigi khwaidigi sawraba post asigi mikhalda merep oinabagi damak candidate taraga mathoina nomination paper sing file tawnarakibaga loinana opposition party singna makoi goeba common candidate ama puthoknaba akanba thorang lokhalakpagi Manungsana Prime Minister Narendra Modi gi lengana leba sigi democracy bu makhatana amangata thoanbadagi kalhauna ba opposition gi common candidate ama puthoklagani haina opposition leader Sudindra Kulkarni na phongdokre West Bengal gi Chief Minister su weriba All India Trinamool Congress ki makok thongbi lusing bi Mamta Banerjee na leba sigi opposition party singi makedigi presidential goal sida makhoi gi oiba yetna danaba yanaba common candidate ama puthokna bagi dama hokiba sayol tuan ba opposition party kungani thugu lusing basing amasum BJP na taba state singi lengak padi ba minister singda ayiba sirol sing piduna khutma ba horakibani Mamta Banerjee gi hona zamandagi ngarang New Delhi gi Constitution Club ta opposition party singi mute singna sarugya ba apun mifam ama pangthoki mifam aduda opposition party kunga taret Tamil Manila Congress CPI, CPIM, CPI, ML, RSP, Shiva Sena, NCP, RJD, ASP, National Conference, DPP, JDS, DMK, RLD, IUML, amasum JNM singba party singi lusing basing na saruyaki. Haujuk phawgi oina pangtholagadaba presidential policy gidama opposition party singi common candidate puthoknabagi ahanba mifam oikiba ngarangi apunba mifam asina Nationalist Congress Party NCP gi lusingba Sharad Pawar bu common candidate oihana ba wore bloki adumaina Mamta Banerjee na mapungoi ba thobu oiduna pangthokiba ngarangi mifamna laukiba wore asima Sharad Pawar gi makedigi yaningda ba phongdoki mifamna saruk yakiba political party singi lusing basingna maki mamingbu common candidate oinabigi thangatna khrabasu maki makedigi di hakchanggi phibamna maram oiraduna party singi wore basi yaba ngamroi maram asina party punamangna amukka hanna khanthabina phongdoki atopa pawamana police officer amada molestation ki charge tawkhre West Agartala police station ke officer in charge na All India Congress Committee AICC ki secretary su wariba Tripura Zari Thalai Flangi in charge Subrata Chakrabarti da molest toki haina Congress nupi lusing biasina charge tawkhre amasung Congress lusing biasina phongdokibagi matungina Congress party ki lusing ba Rahul Gandhi bu idina kaubagi matangda yaningda ba phongdoktuna Tripura Rajbhavan gi mamangda Congress thaumi singi oeba khongjang ama sangsinki khongjana dura Congress ki nupi thaumi kya saruyaki khongjang sangsiliba thaumi singa police ka khangogdana muknabagi thaudo amada police officer asina khudong sa balauraga ma ki masada pairakhibani amasu mari lainaba singa madi miyamna masigi matangda asuma royal sathabiu swaiki makasa tharak poina to papawmna swine fever gi vaccine Manipur yorokna ba lengak na hona biyo MAPPFA Manipur African swine fever lakki matangda the outbreak of African swine fever in Manipur haibi hiramda Manipur Progressive Figure Farmers Association MAPPFA nang sinduna ngasi GMO hol nomigi ba khananai nabagi tharam ama pangtokre swine fever gi vaccine hausi Vietnam na puthokre haiba vaccine asi paliba lenga asina Manipur amadi India gi mafam singna phangnana ba honabiu haina MAPPFA gi maikaidi lenga ke pukning singsilakli Thauramadu mari lainana MAPPFA gi joint secretary Khundrapam Malem ngan bana phongdokibada Manipur African swine fever si haukibesai English ngani ga kundagi outbreak tawduna leire
ꯃꯁꯤ ꯃꯇꯝ ꯈꯔ ꯅꯦꯝꯊꯔꯨꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯑꯃꯨꯛ ꯂꯩꯅꯥ ꯑꯁꯤ ꯂꯥꯛꯇꯨꯅ ꯀꯥꯝꯖꯣꯡ ꯊꯧꯕꯥꯜꯅꯆꯤꯡꯕ ꯃꯐꯝꯁꯤꯡꯗ ꯑꯣꯛ ꯃꯁꯤꯡ ꯈꯪꯗꯅ ꯁꯤꯔꯛꯂꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯀꯥꯝꯖꯣꯡꯗ ꯂꯩꯕ ꯐꯥꯔꯝ ꯑꯃꯗꯒꯤ ꯄꯨꯟꯅ ꯑꯣꯛ 50 ꯍꯦꯟꯅ ꯁꯤꯈꯤꯕ ꯃꯗꯨꯒꯤ ꯃꯇꯨꯡ ꯊꯧꯕꯥꯜꯗ ꯈꯔ ꯁꯤꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯗꯤ ꯂꯩꯔꯦ ꯑꯗꯨꯕꯨ ꯇꯦꯁꯇꯤꯡꯒꯤ ꯐꯦꯁꯤꯂꯤꯇꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯂꯩꯇꯕ ꯑꯁꯤꯅ ꯈꯨꯗꯛꯇ ꯂꯩꯅꯥ ꯑꯁꯤ ꯀꯟꯐꯥꯔꯝ ꯇꯧꯕ ꯉꯝꯗꯦ ꯑꯃꯁꯨꯡ ꯑꯐ꯭ꯔꯤꯀꯥꯟ ꯁ꯭ꯋꯥꯏꯟ ꯐꯤꯚꯔ ꯑꯁꯤꯒꯤ ꯂꯥꯏꯑꯣꯡꯁꯤꯡ ꯌꯧꯔꯛꯄꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏ ꯆꯤꯡꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯜ ꯚꯣꯄꯥꯜꯗ ꯁꯦꯝꯄꯜ ꯊꯥꯗꯨꯅ ꯑꯃꯨꯛ ꯀꯟꯐꯥꯔꯝ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯕ ꯌꯦꯡꯉꯤ ꯑꯁꯤꯒꯨꯝꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯁꯥꯡꯕꯅ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯃꯁꯤꯡ ꯍꯥꯏꯕ ꯉꯝꯗꯕꯅꯤ ꯍꯥꯏꯔꯤ ꯍꯥꯏꯅ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯑꯐ꯭ꯔꯤꯀꯥꯟ ꯁ꯭ꯋꯥꯏꯟ ꯐꯤꯚꯔ ꯀꯟꯅꯅꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯎꯄꯥꯏꯗꯤ ꯕꯥꯏꯑꯣꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯦꯖꯔ ꯂꯧꯈꯠꯄ ꯑꯁꯤꯅꯤ ꯐꯥꯔꯃꯔꯁꯤꯡꯅ ꯑꯣꯛꯀꯤ ꯐꯥꯔꯝꯗ ꯗꯔꯀꯥꯔ ꯑꯣꯏꯗꯕ ꯚꯤꯖꯤꯇꯔꯁꯤꯡ ꯑꯣꯛ ꯂꯣꯏꯔꯤꯕ ꯃꯐꯝꯗ ꯄꯪꯆꯪꯅ ꯆꯪꯍꯟꯗꯕ ꯐꯥꯔꯝꯗ ꯆꯪꯒꯦ ꯍꯥꯏꯔꯕꯗꯤ ꯇꯣꯉꯥꯟꯕ ꯐꯤꯔꯣꯜ ꯁꯦꯠ ꯆꯥꯗꯨꯅ equipment amadi garising sanitization ningthina tawthokpiba amadi monitoring upna tawbiduna narakpagi mawong urabadi atopa sandokhidana bo honabi loinana oksa yolibisingna su ok anaba amadi asiba yonbigano haina makna appeal tarakli makasa tarakpoina to pawamna democratic political institution da pannaga hohona puning hanthaba tawredabani NSNIM NSNIM gi pandam phangadaba matam nakshilaglaba sida pannaga hohona sapsaba khudam sangdam phanglingaida wakhalna sagatuna ninghanabigi thabak tawroidabani haina ngasi NSNIM na thadorakpa sirol amada fongdorakli lob asigi media section na nauna thadorakpa report amada pannaga hoho gi chairman asina India gi president gi hena sakti paigadoribani court na pirakpa sibigi dandi fawa suspend tawu ngambagi power laigadoribani hairakli pannaga hoho na sapsana khudam galoina khangdriba babna saba wakhalamada leiduna hauzik naga issue gi aroiba tangkak lak mata masida akibagi thong utuna laithokpagi matam natti luraba tanpham masida yamna maru oiribadi naga gi miyamna hathu hatuna thabak tawroidabani amadi khongjang sangsiloidabani haina naga group na thadorakli statement amada fongdorakli serol sina makhata na fongdorakpada pannaga ho si central government ka mapung fana khana neinaduna wafong kya wakhal tamina khrabani wafam singadu NSN asu yabaga loinana NSN gi umbrella unit asigi makhara naga miyam gi yafanabagi dama scrutiny na singba lanthoklaglaba matungda masa matomta tajaraglagada wafam adugi dama aikoina ninghanafam thokte haina su fongdorakli atopa pawamana Sharad pawar gi mayokta Twitter da warol thagatluba Marathi actor Sitale jail yaokhare veteran political leader Sharad pawar gi mayokta mingsa thiningai oiba post kya Twitter gi khutang na thagatluba gi maralda Marathi gi actor Sitare Mumbai da leiba Thane gi court amana mak pu pharaba matungda bail da pikhrabasu haujuk phawbadi mak jail da leiri hari actor sina tha amarongi mamang digi hauna Sharad pawar gi mayokta fazadaba wai wata sing sejinaduna social media da sharing tawba madi post tawbagi thaba si leptana satharakpani hari ko na ma pu bail pirabasu ma ki mathakta atopa case kaya ama laibana maram oiduna hauji actor asi jail dagi thadoktri hari sei kunga mapan surabi actor ketaki gi mathakta police ki case kun hena hauji mayuk naribani ma ki Facebook ta su manaba posting hanana thagalubagi case mayuk nari actor sina dharma zat bizat khaibi gemadi miyamagi mingsa chokadaba waiwata kya sejinaduna Facebook amadi Twitter da warol kya tha amarum supna leptana thagatpagi damak ma ki mathakta defamation suit kya laidi ma pu bail thatoknaba aroiboina haijaba du ko na reject torakhibani matamadura court ki judge na fongdorakpada maralaiba miyama offense tawba haibasi yamna serious oiba nature amane harakhi Mumbai gi Thane police na actor etaki tha asigi taraga mari da fagatkhibani ma ki mathakta Bombay High Court file ama petition tharakpadagi ma bu phanabigi order tholakhibani kona ma ki mathakta leiriba case asigi hearing mathangi sayolda pangthokani hena lakthokre magna court ta haijarakhiba amadi ma pu pharibe si loga mari leinana phabanate tasengna ma pu phabasi aina yadaba mongamani magna thagakhiba wafam singadu Marathi lon da iba saireng amani asiguma saireng kya Marathi lon atopa miyoi kya na su thagane maduda Sharad pawar gi ming sejinakhiba leite Maharashtra ruling party gi alliance ama oiriba Nationalist Congress party gi ming sejinakhiba su leite haina magna claim tawrakli ma ki saireng aduda pawar haiba surname asi sejine aduga sai marfu haibisi su pali adubu
NCP gi lusing ba Sharad pawar di sei marfu go mathai shure hairi thaudo asigi mangoina actor sina Mumbai da leiba high court amada ma ki mathakta sa thagada ba investigation ado stay tawna ba hajara ki ba lekre hauji case asi pending da leidi hauji ki nadi matang sa sinjara gi myam pun anoba update ngaminasi and thank you.